Ngasigi nuwairaba phungawari asigi mamingna Tomalgi mathong sadaba gadha wari asibu ibirakpina Pepe Thauchong Thaina mamangai matamni sa sanji basinga taibang miyoi basinga loli phaunaba matamni Tomal amadi magi gadha amuba makoi anido umangda kanna singchali Tomal ujau amayanduna kanna kakli amubasu nakan oirapna lepli Mahak asum lepna machinda murmurum soli Hai ha khwang ase loina ti as ayo ayuk tagini ai se sijinaragli se kanade aigi mapusina sing khairi ngai sida aswai ngakta sallugi asi haiduna gadha amubado mamaidu sat leithok chatpa hawi magi matau khangba Tomalna makhwang du metlaga tawri si ngunhe Ayuktagi karimata su tawba nataba umang sida lakpasineba mana mase sijinai kaina hairise hai kadaidano amuba Tomalgi khonjel duda chatlambado chap leplaga machinda murum soli aidine haisini kari raibokno khangdi adum chayit nadana leidorobani punsise amuksu khonjel do kantakna ha kai kasum chateda ware haidana asida uzau sigi makha sida ngayakta sange tawbani Tomal waramani nang ayuktagi chak bora ama sasallaga umang sida laklabani na yamna waramani na thibongdo khara hena jasilu amukka hena wananaba amubadu aroibida suktoklaga as aigi saba sidane mana dum panaraga leirisi Tomal hai adumainaga suktora kanune kijaine na sakto yengbada Kharaga hanadagi thiraga leiringai mathaktuda adugi saruk sidala ai singse khaiba loire aroi basi hana yumda pusila lao suktok panane hawena thibongdo nongdol thaktagi thadar kadaba nateko amubana halakchare asi haiduna amuba gadhado saurangnana Tomalgi mang oirapna lepsili Tomal magi matawdu uraga chinbaldu hairap chingkhatuna noklaga Tawri siyemune sakta ziga amuba phur machinda kamba sanai o yare singdo thongot piro nanai pujarage asum nangangna duna Tomal amadi amuba gadha aduga punna singdo puduna mayumda halagli amuba Tomal singdu masadagi hek thangda khibaga wai sangbagi sor ama sangna hondoklaga wish sidaidi ngai hakti sanbadi yanise Asina lakhotlingai sida kanade asida urum tare sida ngai haktabu tumnuge ahingdana kangnaga chikpagi marolama saktanung sikidraba hui khara leibaduna khongbagi makholga anisina aise mikok ama phawba tumhan banate makhoi ani changdana otpa yaba otpa loiraga asigi matu thiba khangdaba pakhang soinau sina aise amuk otlibani Tomal karino nangna hainingliduna Kanga huiga da haibadi haijo ada ay amuk nupi thi khangdaba pakhang soinau gaidi hairakan nanamdo tatkedani amubana sidane aina amu hairise karigino aikhoigi mapoksibu gadha oina pokhalamisi haina aikhoise gadha oina pokhalambagi mahut taibang mi oina poklamba aduga nakhoi taibang miyoi basingsina amu gadha oina poklamlabadi kayada nungainia moina hausi aikhoibu phudana sijanari mayamse Aikoina amuk makhoida tawdoini thabak ayamba awaba singna aikoida loina tawhalina makhoina tawrise aduga nongmagi charani hawba hawtaba makhoigi arem arak napi apat arang kharaga aduga moina hauna sadawba awabana aikoigi nungaiba sarukna moigi asuk yamna michang makhai naibasibu kaino haimi aise amuktang handak mapoksida taibang mi onba ngamlaba noi loina aina nai khaigadabani khang Tomaldo handakti amubana hairibado taraga saubagi mahut phak launa noktoklaga yamna karemnaba mawongda asumna hairei karino haimi amuba nangbo thibana saktuga nangna ngangliba mayamdo pukkase nare nokpada adane nakhoise pangni haibagi gadha oina poklamlido kaiguma nangna wakhal yamna leiba yamna singbo oiramaba gadha oina poklamoina gadha oina pokladi gadha oina dum siba taba Gadhana taibang mi onba kaisu yaroi ko ulabasу taibang mi singa sangdamnaba khak yaroi
Maram haibu nuidi kokto palabasu yaudene. Amubadu yamna sauna. Hera, aibu asuk usitaba. Aibu gadhani pangi haidana. Tomaldi mawaga laubiba nate mabuk tu pairaga adumak wawa launa nokli. Amubana. Nang nayada tinjang makau kai faktuk tana nok tana lehoro. Aduga aidi ngasi haiba numitsidagi nangi yumse thadokulaga chatladabani. Atopa kanano aingondagi hena pangba phahoro. Aishune nangonda tangjadrasu adum hingba ngame. Nangi sida kayam nungaina thabiradana. Nawa laude ai chatle. Asi haiduna amubadu sauna gam Tomalgi yumdagi thoklakli. Tomal haujiksu nokna asumna laurakli. Hai yum sidagi thokani na thokradi amuk han hanjilakano ko mamangi dumaina. Amubasu Tomalna tanaba mawongda kan hekta laurai. Ho handakti soidabi sukchang hek changaroi. Asum hainaduna amuba gadhadu sauna Tomalgi yumdagi tholaktuna lambida sum chatlami. Satna machindo sonbasu lepte. Ngasidi punsigi oina yumdudagi tholabani. Amuk hanna hanjanbagi walaite. Hekta mana ibu karimnaba yabro. Mana taibang mi oirasu aishu gadhani kaino. Gadha haidana sekak kaikhei maming chatliba jibani. Adusu pangbada. Soire. Aigi sagaina taina panglasu aidi singmani. Pangdabani. Kaino makoldudia. Sidi ataigi oiramdrena. Aigi buksida lan sokna boire. Sidi aidi kari sane. As aishune kari no kharasa thaklaga thoklaklamladi phadong. Haujikti changbasu tale. Hera kaidogeda sum chatlaga hekta thiraga loi. Ado haudi haubani he. Ariamba lukha oirasu moina thongba chak injangdo haudi haubani he. Oh nushida amubaga dha aise moigi chak enchangdo saba phangloroi daba. Oh thibungi hairadi nongmagi chara ani dang oirasu ariam akha khara yorakpuduna chaba ekta yabani. Hekta mahau laina magun laina haubani da. Aduga moigi mabukja. Amuba haigi toramba wahaido karigumba amada masado dok launa yaisinbagi chap lepi. Khonjal kantakna. Ayo kaino kanano. Asi haiduna sat yengthorakpada lainingba ahal oiraba nupa ama leptuna lairibadu uraklami. Lainingba ahal do nokphet tawna yenglaklaga. Amuba nangmu kadai chatke haibano. Amuba yamna ngakna. Ai hana khangbro. Lainingbana. Khangine. Aina nangbu kanano haiba masak muna khangi. Amuba mamit kado nama phat thekatlaga. Yare aduwaida lepo. Nanga aiga mamangda amuk tawna khibasu laitri. Aduga ha aisi yamna muna khangi kaina. Noi taibang migi natato adu tawra anu yari. Amuba ingondadi sanararoi. Lainingba duna ihe aigi si haijinba natene. Nangna adumna khallabadi phari. Ai nangna thajanaba nangna haujik pamliba mado bor oina pirabani. Amuba mata amani ni sidi. Lainingba halladuna. Nangna haujik pamliba se nakhoina taibang mi onba. Aduga taibang mi singsina nakoi amu loina onba sinatro. Handakti amubado mamitu chaphu muk lakthoklaga. Nang yam khangina. Lainingba duna. Ha aina haidro. Aina nang khangi haina naya do kathoklaga aingonda yengbagi mahut nasagi phibamdo amukta yengkhone. Amubana ha kai haiba kaino sidia khutnina khongsu pale aidi gadha oiramdrena mi ole aya ai mi olaba ai bu manglo tai banglo khujinna mukta siklaga yengi da he as ayu nai ne tai bangni ne. Haujikti amuba ai nekthaba yare kaino sia nungai ni ne magi Tomal nupi ti khangnaba soinaudo haujikti gadha olamani. Asumna amuba gadha do lainingba ahalladogi bordagi taibang mi onduna amuk hanna Tomalgi yumda laklami. Lambida asum lakpadasu Tomalgi khunduda lairiba gadha singdo taibang mi onba aduga khunja singduna gadha loina onbado amubana uraklami. Madu ubada gadha makhoi masendo amaga yengnaduna harauna taibang mi ole kaina nokpasu yauriponi. Amubasu masagado phallaga Tomalgi yumda changlai. Mahakni hek changlakpada Tomaldo
ꯃꯥꯡꯒꯣꯟ ꯙꯥꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯒꯙꯥ ꯑꯣꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯑꯃꯨꯕ ꯃꯈ꯭ꯋꯥꯡꯒꯗꯣ ꯃꯦꯠꯂꯒ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯅꯣ ꯑꯁꯦ ꯑꯗꯨꯕꯨꯗꯤ ꯂꯩꯔꯝꯃꯨ ꯊꯤꯛ ꯇꯧꯒꯦ ꯅꯪ ꯅꯍꯥꯟꯈꯩꯅ ꯃꯥꯅ ꯇꯧꯕ ꯉꯁꯤꯗꯒꯤꯅ ꯑꯩꯅ ꯑꯃꯨꯛ ꯇꯧꯕ ꯅꯨꯡꯉꯥꯏꯔꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯗꯣ ꯒꯝ ꯒꯝ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯈꯣꯡꯗꯣ ꯈꯨꯗꯤ ꯊꯤꯖꯟꯗꯨꯅ ꯗꯨꯞ ꯂꯥꯎꯅ ꯃꯃꯥꯏꯗꯣ ꯎꯞꯁꯤꯜꯂꯒ ꯇꯨꯁꯤꯜꯂꯤ ꯑꯌꯣ ꯏꯁ ꯃꯥꯏꯁꯤ ꯀꯥꯏꯔꯝꯅꯤꯗ ꯃꯁꯤꯒꯤ ꯍꯥꯏꯔꯨꯔꯗꯤ ꯒꯙꯥ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯃꯔꯤꯗꯣ ꯅꯨꯡꯁꯤꯕꯅꯤꯗ ꯅꯣꯡꯃꯗ ꯇꯨꯁꯤꯟꯕ ꯌꯥꯎꯄꯣꯟꯇꯦ ꯃꯣꯏ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯈꯣꯡꯁꯤꯗꯤ ꯂꯧꯁꯤꯟꯅꯔꯒ ꯇꯨꯁꯤꯟꯅꯕꯗ ꯍꯣꯠꯅꯔꯒ ꯂꯩ ꯆꯠꯄꯁꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯍꯦ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤꯔ ꯀꯩꯅꯣ ꯁꯣꯝꯗꯁꯨ ꯇꯣꯃꯥꯜꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯕꯗꯒꯤ ꯃꯈꯣꯜ ꯑꯃ ꯍꯧꯅ ꯇꯥꯈꯤꯕ ꯑꯗꯨꯗ ꯃꯃꯤꯠꯇꯣ ꯈꯪꯁꯤꯡꯁꯤꯡꯂꯛꯇꯨꯅ ꯁꯠ ꯄꯥꯡꯂꯒ ꯌꯦꯡꯂꯛꯄꯗ ꯑꯃꯨꯕꯅ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝꯗꯨ ꯎꯕꯗ ꯒꯙꯥ ꯑꯣꯜꯂꯕ ꯁꯛꯐꯝꯗꯨꯗ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯤ ꯎꯁꯤꯠꯇꯕꯤ ꯃꯇꯧꯗ ꯐꯥꯛ ꯐꯥꯛ ꯂꯥꯎꯅ ꯅꯣꯛꯂꯒ ꯀꯩꯅꯣ ꯌꯨꯝꯁꯤꯗꯒꯤ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯈꯣꯡꯗꯨ ꯊꯥꯡꯗꯣꯛꯈ꯭ꯔꯒ ꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕꯤꯔꯛꯏꯁꯤꯕꯣ ꯑꯃꯨꯕꯗꯨ ꯇꯣꯃꯥꯜꯅ ꯅꯣꯛꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯁꯥꯗꯣ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯁꯥꯎꯔꯞ ꯇꯧꯅ ꯍꯧꯖꯤꯛꯇꯤꯅꯦ ꯍꯜꯂꯛꯄ ꯌꯥꯔꯦꯅ ꯍꯜꯂꯛꯏꯅꯦ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯕꯅꯤꯅ ꯅꯪꯕꯨ ꯑꯣꯠꯀꯦ ꯍꯥꯏꯗꯅ ꯍꯜꯂꯛꯏꯅꯦ ꯇꯣꯃꯥꯜꯅ ꯒꯙꯥ ꯅꯪꯅꯁꯨ ꯑꯩꯁꯤ ꯑꯣꯠꯇꯣꯏꯕ ꯈꯥꯕꯩꯅꯔꯣ ꯅꯠꯇ꯭ꯔꯒ ꯆꯤꯒꯞꯅꯔꯣ ꯑꯣꯠꯄ ꯍꯥꯏꯕꯁꯦ ꯆꯥꯛ ꯑꯦꯟꯁꯥꯡꯗ ꯑꯣꯠꯄꯗꯨꯅꯤ ꯑꯗꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯣꯠꯄꯁꯤꯅ ꯀꯔꯝꯕ ꯈꯨꯑꯣꯠꯅꯣ ꯑꯃꯨꯕꯅ ꯅꯪꯅ ꯑꯩ ꯑꯣꯠꯈꯤꯕꯗꯣ ꯃꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯑꯩꯅ ꯑꯃꯨꯛ ꯅꯪꯁꯦ ꯑꯣꯠꯀꯗꯣꯏꯕ ꯇꯣꯃꯥꯜ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯑꯣ ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯂꯩꯕ꯭ꯔꯥ ꯑꯗꯣ ꯅꯪꯒꯤ ꯋꯥꯗꯣ ꯆꯨꯝꯒꯦ ꯇꯧꯔꯒ ꯆꯨꯝꯐꯥꯠꯇ꯭ꯔꯦ ꯃꯤ ꯑꯣꯜꯂꯁꯨ ꯀꯣꯛꯇꯨꯗꯤ ꯒꯙꯥ ꯑꯗꯨꯝ ꯄꯥꯟꯕꯅꯤꯅ ꯒꯙꯥ ꯑꯗꯨꯝ ꯑꯣꯏꯔꯤ ꯑꯃꯨꯕꯅ ꯃꯁꯦ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦꯅꯦ ꯇꯣꯃꯥꯜꯅ ꯀꯥꯟꯗꯦ ꯑꯩꯅꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯑꯌꯨꯛꯀꯤ ꯑꯦꯟꯁꯥꯡꯒꯗꯣ ꯈꯔ ꯊꯣꯡꯗꯣꯛꯇꯅ ꯇꯧꯔꯨꯁꯣ ꯑꯩꯒꯤꯅꯦ ꯉꯥꯏꯍꯥꯛꯇ ꯁꯟꯈꯤꯒꯦ ꯑꯃꯨꯕ ꯍꯟꯗꯛꯇꯤ ꯃꯈ꯭ꯋꯥꯡꯒꯗꯣ ꯃꯦꯠꯂꯒ ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯦ ꯇꯣꯃꯥꯜꯅ ꯀꯩꯅꯣ ꯀꯩ ꯍꯥꯏꯕꯣ ꯑꯃꯨꯕꯅ ꯆꯥꯛ ꯏꯟꯁꯥꯡꯗꯤ ꯑꯩꯗꯤ ꯀꯩꯒꯤ ꯊꯣꯡꯗꯣꯏꯕ ꯇꯣꯃꯥꯜꯅ ꯅꯪꯅ ꯊꯣꯡꯗ꯭ꯔꯗꯤ ꯀꯅꯥꯅ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯗꯣꯏꯅꯣ ꯒꯙꯥ ꯑꯣꯜꯂꯕ ꯑꯩꯅ ꯊꯣꯡꯒꯗ꯭ꯔꯣ ꯅꯪꯕꯨ ꯅꯣꯡꯃꯇ ꯒꯙꯥ ꯑꯣꯏꯔꯤꯉꯩ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡ ꯊꯥꯛꯈꯤꯕ꯭ꯔꯣ ꯑꯩꯅ ꯆꯥꯅꯕ ꯂꯥꯡꯂꯤꯉꯩ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯒꯙꯥ ꯑꯣꯜꯂꯕꯅꯤꯅ ꯅꯪꯅ ꯊꯣꯡꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯩꯅ ꯄꯣꯊꯥꯕ ꯇꯥꯕ ꯑꯃꯨꯕꯗꯨ ꯇꯣꯃꯥꯜꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯤꯠꯇꯣ ꯃꯊꯛꯇ ꯍꯥꯏꯔꯞ ꯌꯦꯡꯈꯠꯂꯒ ꯋꯥꯈꯜ ꯃꯆꯥ ꯑꯃꯁꯨ ꯊꯥꯗꯔꯤ ꯄꯣꯠꯅꯤ ꯃꯆꯤꯟꯗꯁꯨ ꯇꯞꯂꯞꯅ ꯁꯣꯜꯂꯤ ꯍꯣꯏꯅꯦ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ ꯑꯃꯗꯤ ꯌꯥꯎꯔꯤꯅꯦ ꯐꯅ ꯑꯩꯁꯦ ꯑꯋꯥꯕ ꯁꯨꯔꯨꯔꯁꯨ ꯆꯥꯅꯕꯗꯤ ꯅꯣꯡꯃꯇ ꯁꯤꯟ ꯂꯥꯡꯈꯤꯗꯦ ꯃꯥꯅ ꯉꯥꯛꯇ ꯁꯦꯝ ꯁꯥꯈꯤꯕꯅꯤ ꯎꯇꯤ ꯁꯤꯡꯖꯨ ꯄꯥꯛꯅꯝ ꯆꯒꯦꯝ ꯄꯣꯝꯕ ꯀꯥꯏꯗꯣ ꯏꯁ ꯇꯤꯟꯗꯨꯝ ꯆꯨꯝꯃꯤꯗ ꯍꯣꯏ ꯑꯩ ꯊꯣꯡꯂꯛꯂꯒꯦ ꯃꯗꯨꯃꯗꯤ ꯁꯥꯊꯤꯅ ꯆꯨꯝꯃꯤ ꯐꯔꯦ ꯅꯪ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯗꯣ ꯏꯃꯨꯡꯗ ꯒꯝ ꯆꯪꯈꯤ ꯃꯍꯥꯛꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯂꯒ ꯇꯣꯃꯥꯜ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯌꯦꯡꯒꯦ ꯀꯌꯥꯝ ꯍꯥꯎꯅ ꯊꯣꯡꯕ ꯊꯥꯛꯄ ꯍꯩꯕꯒꯦ ꯍꯥꯏꯕꯗꯨ ꯒꯙꯥꯅ ꯃꯤ ꯑꯣꯜꯂꯁꯨ ꯒꯙꯥꯗꯤ ꯒꯙꯥ ꯑꯗꯨꯝ ꯑꯣꯏꯅꯤ ꯍꯥꯏꯁꯦ ꯃꯁꯥꯁꯦ ꯈꯪꯖꯗ꯭ꯔꯤꯌꯦ ꯀꯥꯟꯅꯗꯦ ꯋꯥꯏꯗꯨꯝ ꯁꯪꯉꯤ ꯑꯄꯪꯕ ꯒꯙꯥꯅ ꯑꯣꯟꯕ ꯃꯤꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯒꯙꯥ ꯑꯣꯜꯂꯕꯁꯨ ꯑꯗꯨꯝ ꯅꯩꯊꯒꯦ ꯈꯪꯅꯤ ꯊꯦꯝꯃꯒ ꯁꯤꯖꯤꯟꯅꯒꯦ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯀꯣꯛ ꯂꯩꯕ ꯀꯌꯥꯝꯅ ꯍꯦꯜꯂꯗꯅ ꯁꯣꯝꯗꯁꯨ ꯑꯃꯨꯕꯗꯣ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯦ ꯍꯥꯏꯕꯕꯨ ꯂꯩꯔꯝꯂꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯃꯁꯛ ꯑꯃꯠꯇ ꯈꯪꯗꯕꯅ ꯃꯀꯣꯛ ꯃꯃꯩ ꯉꯥꯎꯔꯦ ꯃꯍꯥꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯤꯕ ꯍꯥꯏꯕꯕꯨ ꯊꯥꯡꯗꯨꯃꯒ ꯄꯨꯈꯝ ꯑꯃꯒ ꯂꯩꯔꯤꯕ ꯑꯗꯨ ꯈꯛꯇ ꯃꯉꯥꯏꯔꯦ ꯃꯌꯥꯝꯗꯣ ꯑꯁꯨꯝ ꯌꯦꯡꯂꯝꯂꯒ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇꯨ ꯒꯨꯔꯣ ꯍꯣꯠꯂꯒ ꯑꯁꯨꯝꯅ ꯁꯣꯟꯖꯩ ꯀꯩꯅꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯃꯤ ꯃꯣꯏ ꯇꯥꯏꯕꯪ ꯃꯤꯅ ꯊꯣꯡꯕ ꯊꯥꯛꯄꯁꯤ ꯑꯁꯨꯛ ꯌꯥꯝꯕ ꯃꯄꯣꯠ ꯃꯆꯩꯁꯤꯡꯁꯦ ꯂꯣꯏꯅ ꯍꯦꯛꯇ ꯁꯤꯖꯤꯟꯅꯔꯒ ꯊꯣꯡꯕ ꯖꯥꯠꯂꯣ ꯑꯁ ꯃꯣꯏꯗꯤ ꯊꯕꯛꯁꯦ ꯂꯩꯇꯗꯅ ꯐꯖꯅ ꯊꯕꯛꯁꯤ ꯊꯤꯕꯖꯥꯠꯅꯤꯅꯦ ꯃꯁꯤ ꯃꯌꯥꯝꯁꯤꯕꯨ ꯑꯩꯕꯨ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯍꯦꯔꯥ ꯀꯩꯅꯣ ꯑꯩꯁꯨ ꯍꯩꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯩꯁꯦ ꯒꯙꯥ ꯅꯠꯇ꯭ꯔꯕꯅꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯣꯏꯅ ꯇꯧꯔꯝꯕꯗꯣ ꯑꯩꯁꯨ ꯃꯁꯥꯅ ꯍꯩꯖꯔꯝꯗꯧ ꯂꯩꯔꯁꯤꯗ ꯃꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯋꯥꯔꯤꯕꯅꯤꯅꯦ ꯀꯥꯟꯅꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯆꯐꯨ ꯑꯃ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯇꯤꯡꯊꯣꯛꯂꯒ ꯃꯨꯟꯅ ꯌꯦꯡꯉꯤ ꯀꯔꯤꯅꯣ ꯁꯤꯅ ꯃꯉꯛꯁꯤꯅ ꯏꯈꯨ ꯈꯨꯔꯒ ꯃꯁꯥꯁꯤꯅ ꯍꯦꯛꯇ ꯇꯣꯃꯥꯜ ꯍꯥꯏꯗꯨꯒꯤ ꯃꯕꯨꯛ ꯑꯀꯪꯕ ꯑꯗꯨꯃꯥꯏꯅ ꯆꯥꯎꯔꯤꯁꯤꯅ ꯖꯥꯠꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯐꯨꯗꯨ ꯑꯃꯨꯛ ꯊꯝꯂꯒ ꯂꯩꯔꯪ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯩꯁꯤꯅ ꯀꯃꯥꯏꯅ ꯍꯧꯒꯠꯄꯖꯥꯠꯅꯣ
ꯑꯁ ꯃꯤꯒꯤ ꯑꯣꯜꯂꯦ ꯍꯥꯏꯕꯨ ꯑꯩꯕꯨ ꯉꯁꯤ ꯃꯩꯁꯦ ꯍꯧꯒꯠꯄ ꯍꯩꯇꯗꯅ ꯃꯈꯣꯏꯒꯤ ꯆꯥꯛ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕꯗꯣ ꯃꯗꯨꯒꯗꯨ ꯊꯣꯡꯂꯒ ꯆꯥꯕ ꯀꯥꯏꯗꯣ ꯇꯣꯛ ꯇꯧꯔꯤꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯒꯙꯥꯒꯤ ꯃꯑꯣꯡꯗ ꯍꯤꯡꯅ ꯑꯗꯨꯝ ꯁꯥꯏꯗꯧꯔꯤꯕ ꯖꯥꯠꯂꯣ ꯑꯁꯤꯗꯤ ꯐꯖꯗꯦꯍꯦ ꯒꯙꯥ ꯑꯩꯈꯣꯏ ꯁꯣꯏꯔꯦ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯒꯤ ꯐꯖꯐꯝ ꯂꯩꯇꯦ ꯑꯩꯕꯨ ꯇꯣꯃꯥꯜꯗ ꯍꯥꯏꯐꯦꯠ ꯍꯪꯉꯁꯤꯔꯥꯅꯦ ꯌꯥꯗꯦ ꯃꯗꯨ ꯌꯥꯗꯦ ꯑꯩꯅ ꯑꯃꯨꯛ ꯍꯪꯂꯨꯔꯗꯤ ꯍꯥꯟꯅꯗꯒꯤ ꯀꯥꯔꯒ ꯂꯩꯔꯤꯕ ꯅꯥꯄꯜꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯅꯣꯠ ꯍꯥꯞꯈ꯭ꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯈꯜꯂꯨꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯍꯥꯏꯕꯗꯣ ꯍꯦꯛ ꯊꯣꯛꯏꯗ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯗ꯭ꯔꯤꯉꯩꯗ ꯃꯣꯏꯒꯤ ꯆꯥꯛ ꯑꯦꯟꯁꯥꯡꯗꯣ ꯍꯥꯟꯅ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯍꯩꯖꯤꯜꯍꯧꯗꯕꯁꯤ ꯁꯥꯏꯗ ꯁꯤꯗꯤ ꯀꯣꯕꯤꯅꯤꯅꯦ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯀꯣꯕꯤꯁꯦ ꯍꯦꯛꯇ ꯄꯨꯝꯁꯥꯏ ꯁꯥꯏꯔꯒꯦ ꯍꯥꯎꯇꯦ ꯁꯤꯗꯤ ꯑꯩꯅ ꯒꯙꯥ ꯑꯣꯏꯔꯤꯉꯩꯗ ꯆꯥꯕꯗꯤ ꯌꯥꯝ ꯍꯥꯎꯈꯤꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯃꯤ ꯑꯣꯜꯂꯀꯥꯟꯁꯤꯗ ꯍꯤꯡꯅ ꯄꯨꯝꯁꯥꯏ ꯁꯥꯏꯕꯁꯤꯗꯤ ꯍꯩꯁ ꯃꯍꯥꯎꯁꯤꯗꯤ ꯁꯥꯊꯤꯅ ꯈꯦꯠꯅꯩꯍꯦ ꯍꯦꯔꯥ ꯃꯁꯤꯗꯗꯤ ꯆꯥꯔꯔꯣꯏꯗꯍꯦ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤꯒꯦꯗ ꯑꯁꯨꯛ ꯍꯥꯎꯇꯕꯁꯤꯕꯨ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯆꯥꯔꯨꯔꯒꯦ ꯀꯩꯊꯦꯜꯒꯤ ꯄꯣꯠꯐꯝꯁꯤꯡꯗꯒꯤ ꯑꯣꯏꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯕꯤꯗꯨ ꯂꯥꯛꯇꯅ ꯂꯪꯊꯣꯛꯂꯝꯂꯒ ꯃꯄꯥꯟꯗ ꯁꯥꯎꯅ ꯒꯝ ꯒꯝ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯗꯨ ꯎꯔꯒ ꯇꯣꯃꯥꯜꯗꯣ ꯁꯤꯊ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ ꯆꯥꯛ ꯏꯟꯁꯥꯡꯗꯨꯕꯨ ꯍꯥꯎꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯃꯨꯕ ꯁꯥꯎꯅ ꯉꯁꯤꯅꯦ ꯌꯥꯝ ꯀꯔꯦꯝꯅꯔꯛꯀꯅꯨꯀꯣ ꯑꯔꯦꯝꯕꯗ ꯅꯅꯝꯗꯣ ꯇꯠꯆꯅꯤ ꯅꯣꯏꯅ ꯃꯁꯤꯗꯩꯁꯤꯗ ꯀꯗꯥꯏꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯆꯥꯛꯁꯪꯗ ꯄꯩꯁꯤꯜꯂꯒ ꯊꯣꯡ ꯊꯥꯛꯏꯅꯤ ꯍꯥꯏꯗꯅ ꯇꯧꯔꯒ ꯑꯩꯈꯣꯏꯗꯤꯅꯦ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤꯅ ꯀꯃꯥꯏꯅ ꯈꯪꯕ ꯉꯝꯗꯧꯔꯤꯒꯦꯕ ꯇꯣꯃꯥꯜꯅ ꯑꯗꯨ ꯍꯥꯟꯅ ꯈꯪꯗ꯭ꯔꯣ ꯈꯪꯗ꯭ꯔꯁꯨ ꯆꯥꯛꯁꯪ ꯆꯪꯗ꯭ꯔꯤꯉꯩ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯁꯤꯗ ꯂꯩꯔꯤꯁꯤꯗ ꯍꯪꯂꯝꯕꯗꯤ ꯌꯥꯗ꯭ꯔꯣ ꯅꯪꯅ ꯁꯣꯏꯖꯕꯅꯤ ꯅꯪꯅ ꯍꯪꯂꯝꯗ꯭ꯔꯕꯅꯤ나 ꯑꯩꯁꯨ ꯍꯥꯏꯈꯤꯗꯕꯅꯤ ꯑꯃꯨꯕꯗꯣ ꯇꯣꯃꯥꯜꯒꯤ ꯋꯥꯗ ꯃꯀꯣꯛꯀꯗꯣ ꯍꯥꯏꯔꯞ ꯍꯣꯠꯂꯒ ꯍꯣꯏꯅꯦ ꯑꯩꯁꯨ ꯍꯪꯂꯝꯗ꯭ꯔꯦꯅꯦ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤꯅꯦ ꯇꯣꯃꯥꯜ ꯑꯗꯨꯅꯤ ꯃꯨꯟꯅ ꯋꯥꯈꯜꯒꯗꯣ ꯊꯥꯗꯧꯀꯣ ꯀꯗꯥꯏꯗ ꯁꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯕꯗꯨ ꯇꯣꯃꯥꯜꯒꯤ ꯋꯥꯗ ꯋꯥꯈꯜꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯂꯩ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯃꯨꯕꯗꯣ ꯐꯜꯂꯒ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯇꯣꯃꯥꯜꯗ ꯑꯣꯟꯁꯤꯜꯂꯒ ꯍꯩ ꯇꯣꯃꯥꯜ ꯍꯧꯒꯠꯂꯨ ꯊꯕꯛ ꯆꯠꯁꯤ ꯁꯤꯗꯒꯤ ꯆꯦꯡ ꯕꯣꯔꯥꯁꯤꯡꯁꯦ ꯊꯥꯡ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯌꯣꯜꯂꯨꯁꯤ ꯅꯍꯥꯟ ꯃꯈꯩ ꯅꯪꯅ ꯌꯣꯟꯕ ꯑꯗꯨꯃꯥꯏꯅ ꯇꯣꯃꯥꯜꯅ ꯑꯃꯨꯕ ꯅꯪ ꯑꯗꯨꯝ ꯍꯣꯜꯂꯒ ꯌꯣꯟꯖꯔꯨꯔꯣ ꯑꯩ ꯍꯛꯆꯥꯡꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯅꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯑꯃꯨꯕꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯅ ꯌꯥꯔꯣꯏꯅꯦ ꯍꯧꯒꯠꯂꯨ ꯆꯠꯁꯤ ꯇꯣꯃꯥꯜ ꯀꯩꯅꯣ ꯌꯥꯔꯣꯏ ꯍꯥꯏꯕꯨ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ ꯅꯝꯗꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯊꯛꯁꯤꯗ ꯆꯠꯁꯜꯂꯦ ꯍꯥꯏꯅ ꯈꯜꯂꯣ ꯍꯣꯔꯦꯟ ꯀꯩꯒꯨꯝꯕ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯋꯥꯟꯊꯔꯛꯂꯗꯤ ꯑꯔꯦꯝꯕꯗ ꯐꯧ ꯕꯣꯔꯥꯁꯤꯡꯁꯦ ꯂꯣꯏꯅ ꯍꯦꯛ ꯍꯩꯗꯣꯛꯂꯒ ꯃꯥꯡꯂꯣꯏꯗ꯭ꯔꯣ ꯑꯃꯨꯛꯇ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ ꯑꯃꯨꯕꯅ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯁꯤꯁꯨ ꯅꯪꯅ ꯉꯥꯡꯕ ꯋꯥꯁꯦ ꯑꯗꯨꯝ ꯆꯨꯝꯃꯤꯅꯦ ꯆꯨꯝꯗ꯭ꯔꯤꯡ ꯍꯦꯛꯇ ꯃꯔꯛꯇ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯆꯨꯝꯃꯤ ꯇꯣꯃꯥꯜ ꯆꯨꯝꯕꯅꯦ ꯑꯗꯨꯅ ꯅꯪꯅ ꯊꯣꯛꯄ ꯄꯨꯔꯒ ꯌꯣꯟꯖꯔꯨꯔꯣ ꯑꯃꯨꯕꯅ ꯑꯗꯨꯅ ꯐꯔꯅꯤꯕꯣ ꯐꯔꯦ ꯍꯛꯆꯥꯡꯗꯣ ꯉꯝꯗꯦ ꯍꯥꯏꯔꯕꯅꯤꯅ ꯄꯣꯊꯥꯍꯧꯔꯣ ꯑꯩꯅ ꯍꯦꯛꯇ ꯀꯣꯛꯊꯛꯁꯤꯗ ꯊꯣꯡꯒꯠꯂꯒ ꯄꯨꯕ ꯍꯥꯏꯗꯨꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯗꯣ ꯐꯧ ꯕꯣꯔꯥ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯗꯣꯛ ꯂꯥꯎꯅ ꯑꯃ ꯍꯦꯛꯇ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯃꯀꯣꯛꯇ ꯊꯣꯡꯒꯠꯈꯤ ꯃꯇꯧꯗꯨ ꯎꯔꯒ ꯁꯣꯝꯗ ꯇꯣꯃꯥꯜꯗꯤ ꯅꯣꯛꯂꯒ ꯇꯞꯂꯞꯅ ꯁꯣꯜꯂꯤ ꯒꯙꯥꯅ ꯐꯅ ꯃꯤ ꯑꯣꯜꯂꯕꯁꯨ ꯀꯣꯛꯇꯣ ꯒꯙꯥ ꯑꯗꯨꯝ ꯑꯣꯏꯔꯤꯅꯦ ꯍꯥ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯑꯃꯨꯕꯗꯣ ꯉꯁꯤꯗꯤ ꯑꯉꯟꯕ ꯑꯌꯨꯛꯇꯨꯗ ꯃꯇꯣꯝꯇ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯖꯔꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯦ ꯏꯁꯥꯁꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗꯒꯩ ꯊꯕꯛ ꯑꯗꯨꯝ ꯁꯨꯏ ꯒꯙꯥ ꯑꯣꯏꯔꯦ ꯑꯗꯨꯝ ꯁꯨꯏ ꯑꯗꯨꯒ ꯃꯥꯒꯤ ꯇꯣꯃꯥꯜ ꯍꯥꯏꯕ ꯅꯨꯄꯤ ꯊꯤ ꯈꯪꯗꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯒꯙꯥ ꯑꯣꯏꯔꯦ ꯃꯤ ꯑꯣꯏꯔꯦ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ ꯄꯣꯊꯥꯔꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯆꯥꯗꯅ ꯂꯩꯔꯤꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯒ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯐꯤꯕꯝ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯄ ꯑꯃ ꯑꯣꯏꯅ ꯇꯧꯔꯤꯌꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯕ ꯒꯙꯥ ꯈꯔ ꯆꯪꯂꯛꯏꯕꯗꯣ ꯎꯔꯝꯃꯤ ꯑꯃꯨꯕꯅ ꯀꯅꯥꯅꯣ ꯑꯃꯨꯛ ꯆꯪꯂꯛꯏꯁꯤꯅ ꯀꯔꯤꯅꯣ ꯃꯣꯏꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂ ꯐꯥꯎꯕ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯍꯤ ꯍꯧ ꯍꯥꯏꯗꯅ ꯇꯧꯔꯒ ꯆꯪꯂꯛꯏꯁꯤꯅ ꯑꯗꯨꯕꯨꯗꯤ ꯍꯥꯏꯅꯈꯤꯕ ꯍꯥꯏꯕꯁꯦ
ꯊꯥꯗꯣꯛꯄꯗꯤ ꯄꯥꯛꯅ ꯉꯝꯗꯕꯅꯤꯅꯦ꯫ ꯃꯌꯥꯝꯗꯨꯁꯨ ꯄꯨꯟꯅ ꯆꯪꯂꯛꯇꯨꯅ ꯑꯃꯨꯕꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ꯫ ꯍꯤ ꯍꯧ ꯍꯥ ꯍꯧ, ꯑꯃꯨꯕ, ꯅꯪꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯦꯗꯣ꯫ ꯑꯗꯨꯅ ꯍꯥꯟꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯁꯦꯝꯒꯠꯂꯒ ꯂꯨꯆꯤꯡꯕꯗꯨꯒꯤ ꯃꯈꯥꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯀꯌꯥ ꯇꯧꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯇꯧꯁꯤ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯑꯃꯨꯕꯅ ꯌꯥꯏ, ꯌꯥꯝꯅ ꯐꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯑꯗ ꯂꯨꯆꯤꯡꯕꯁꯤ ꯀꯔꯝꯅ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈꯟꯒꯅꯤ? ꯑꯩꯅ ꯈꯟꯕꯗꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯂꯩꯕ ꯑꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯉꯤꯗꯣ꯫ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯑꯗ ꯃꯌꯥꯝ ꯄꯨꯟꯅ ꯁꯨꯝ ꯈꯟꯅꯔꯕꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏ ꯒꯙꯥ, ꯁꯣꯏꯔꯦ, ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯃꯌꯥꯝ ꯃꯔꯛꯁꯤꯗꯒꯤ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯈꯜꯂꯁꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯦ꯫ ꯃꯁꯤꯗ ꯅꯪꯒꯤ ꯋꯥꯅ ꯀꯔꯤꯅꯣ? ꯑꯃꯨꯕꯅ ꯆꯨꯝꯃꯤꯅꯦ, ꯃꯌꯥꯝꯒꯤ ꯋꯥꯁꯤ ꯀꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ꯫ ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯡꯕ ꯒꯙꯥꯅꯤ꯫ ꯑꯁ ꯁꯣꯏꯔꯦꯅꯦ, ꯃꯤ ꯍꯥꯏꯒꯗꯕꯅꯤꯅꯦ, ꯂꯩꯁꯦ ꯍꯦꯛꯇ ꯅꯥꯟꯊꯨꯕ꯫ ꯌꯥꯏ, ꯀꯥꯏꯗꯦ, ꯑꯩꯅ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯃꯌꯥꯝꯅ ꯍꯥꯏꯕꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯑꯀꯥꯏꯕ ꯂꯩꯖꯗꯦ꯫ ꯃꯌꯥꯝꯅ ꯐꯩ ꯍꯥꯏꯕꯗꯨ ꯃꯗꯨ ꯑꯗꯨꯝ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯂꯣꯏꯅ ꯌꯥꯕ ꯉꯥꯛꯇꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯃꯌꯥꯝ ꯑꯃꯨꯕꯅꯁꯨ ꯌꯥꯔꯕꯅꯤꯅ ꯉꯁꯤꯗꯒꯤ ꯑꯩꯈꯣই ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯁꯦ ꯑꯃꯨꯕꯅ ꯑꯣꯏꯔꯕꯅꯤꯀꯣ꯫ ꯌꯥꯅꯔꯦꯀꯣ ꯃꯌꯥꯝ? ꯌꯥꯅꯔꯦ ꯑꯁꯤꯒꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡꯗꯨ ꯄꯨꯟꯅ ꯂꯥꯎꯅꯔꯛꯂꯝꯃꯤ꯫ ꯑꯃꯨꯕ ꯃꯌꯥꯝꯗꯨꯒꯤ ꯃꯇꯧꯗꯣ ꯅꯣꯛꯇꯨꯅ ꯌꯦꯡꯂꯒ ꯋꯥꯈꯜꯗ ꯑꯩꯁꯦ ꯁꯤꯡꯗꯤ ꯁꯤꯡꯕꯖꯥꯠꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯃꯥꯜꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯣꯡꯅ ꯍꯦꯛꯇ ꯁꯦꯠꯊꯔꯤ꯫ ꯃꯇꯧꯗꯨ ꯑꯃꯨꯕꯅ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯇꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯅꯣꯕꯁꯦ? ꯑꯩꯅ ꯒꯙꯥ ꯑꯣꯏꯔꯤꯉꯩꯗꯗꯤ ꯁꯨꯃꯥꯏꯅ ꯅꯣꯡꯃꯇ ꯇꯨꯝꯕ ꯀꯥꯏꯁꯦ ꯐꯪꯈꯤꯗ꯭ꯔꯕꯅꯤ꯫ ꯅꯠꯇꯦ, ꯁꯣꯏꯔꯦ, ꯍꯧꯖꯤꯛꯁꯨ ꯍꯥꯏꯒꯗꯕ꯫ ꯑꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯃꯥꯅ ꯍꯦꯛꯇ ꯅꯨꯡꯉꯥꯏꯅ ꯁꯟꯕꯅꯦꯕ꯫ ꯉꯁꯤꯅꯦ, ꯑꯃꯨꯕ ꯑꯩꯒꯤ ꯃꯆꯤꯡ ꯑꯔꯥꯡꯕꯤꯗꯣ ꯂꯥꯛꯇꯅ ꯏꯁꯤꯡ ꯄꯨꯜ ꯑꯃ ꯄꯨꯈ꯭ꯔꯤꯗꯒꯤ ꯁꯣꯛꯂꯒ ꯖ꯭ꯔꯣ ꯂꯥꯎꯅ ꯍꯦꯛ ꯍꯩꯖꯤꯟꯅꯤꯀꯣ꯫ ꯇꯣꯃꯥꯜ ꯑꯃꯨꯕꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯇꯥꯔ ꯃꯥꯜꯂꯦ꯫ ꯎꯏꯔꯨꯝ ꯃꯈꯣꯟꯒꯗꯨ ꯏꯁꯤ ꯁꯤꯈꯩ ꯍꯀꯥꯝꯒ ꯋꯥ ꯆꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥꯅꯤꯡꯗꯦꯀꯣ, ꯑꯁ꯭ꯋꯥꯏꯗ ꯆꯠꯂꯒ ꯅꯈꯣꯏ ꯃꯤꯗꯤ ꯃꯥꯟꯕ, ꯀꯣꯛꯇꯤ ꯒꯙꯥ ꯑꯣꯏꯕ ꯃꯁꯦꯜ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯃꯌꯥꯝꯗꯣ ꯉꯥꯡꯅꯔꯅꯨ ꯆꯣ꯫ ꯑꯃꯨꯕꯅ ꯎꯁꯤꯠꯇꯦꯅꯦ ꯁꯥꯊꯤꯅ꯫ ꯇꯣꯃꯥꯜ ꯆꯠꯂꯣ ꯍꯥꯏꯃꯤꯌꯥ, ꯇꯥꯅꯤꯡꯗꯦ ꯍꯥꯏꯃꯤꯌꯥ꯫ ꯑꯃꯨꯕꯅ ꯁꯤꯗꯤ ꯐꯖꯗꯦꯍꯦ, ꯍꯦꯛꯇ ꯇꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯃꯨꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯒꯙꯥꯗꯒꯤ ꯃꯤ ꯑꯣꯟꯕꯁꯤꯡꯗꯣ ꯄꯨꯂꯞ ꯄꯨꯟꯁꯤꯟꯅꯔꯒ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯂꯤ꯫ ꯃꯈꯣꯏꯁꯤꯡꯗꯣ ꯐꯝꯅ ꯃꯆꯤꯟꯗꯣ ꯍꯤ ꯍꯧ ꯍꯥ ꯍꯧ ꯍꯥꯏꯅ ꯁꯣꯟꯕꯁꯨ ꯂꯦꯞꯇꯦ꯫ ꯃꯗꯨꯁꯤꯡꯗꯨ ꯇꯥꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔ ꯃꯥꯜꯂꯦ꯫ ꯑꯃꯨꯕꯗꯨ ꯀꯟꯅ ꯍꯦꯛꯇ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯏ꯫ ꯑꯁ ꯌꯥꯔꯦ, ꯇꯣꯛꯑꯣ ꯌꯥꯔꯦ꯫ ꯀꯩꯅꯣ, ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯕꯁꯤ ꯐꯥꯎꯕ ꯍꯤ ꯍꯧ ꯍꯥ ꯍꯧ ꯍꯥꯏꯗꯅ ꯁꯨꯝ ꯁꯣꯟꯗꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯍꯥꯟꯅ ꯒꯙꯥ ꯑꯣꯏꯔꯤꯉꯩꯗꯗꯤ ꯃꯈꯣꯟꯗꯣ ꯐꯅ ꯅꯨꯡꯁꯤꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯕꯅꯔ ꯀꯩꯅꯣ ꯇꯥꯕꯗ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯤ꯫ ꯌꯥꯝ ꯋꯥꯔꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯗꯨꯗ ꯏꯄꯪ ꯄꯪꯕ ꯃꯥꯟꯕ ꯑꯃꯅ ꯑꯗꯨꯕꯨꯔꯣ, ꯁꯨꯝ ꯍꯩꯅꯈꯤꯕꯒꯤ ꯊꯥꯗꯣꯛ ꯉꯝꯗꯗꯅ ꯇꯧꯔꯤꯅꯤꯅꯦ꯫ ꯑꯩꯈꯣꯏꯁꯨꯅꯦ ꯇꯞꯅ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯅꯤ, ꯍꯤ ꯍꯧ ꯍꯥ ꯍꯧ ꯍꯥꯏꯕꯁꯦ꯫ ꯑꯗꯣ ꯅꯪꯗꯤ ꯇꯧꯗꯦ, ꯀꯃꯥꯏꯅ ꯊꯥꯗꯣꯛꯈꯤꯒꯦ? ꯑꯃꯨꯕ ꯃꯀꯣꯛ ꯊꯣꯛꯂꯒ ꯑꯁ ꯑꯃꯠꯇ ꯌꯥꯔꯔꯣꯏꯗ꯫ ꯁꯨꯃꯥꯏꯅ ꯍꯤ ꯍꯧ ꯍꯥꯏꯗꯅ ꯋꯥꯍꯩ ꯄꯔꯦꯡ ꯑꯃ ꯍꯥꯏꯕ ꯂꯣꯏꯕꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯧꯔꯗꯤ ꯋꯥ ꯈꯟꯅꯁꯤ ꯍꯥꯏꯅ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯈꯟꯅꯒꯗꯧꯔꯤꯒꯦ? ꯃꯦꯟ ꯃꯥꯟ ꯑꯝꯇ ꯇꯥꯔꯔꯣꯏꯕꯣ꯫ ꯑꯃꯅ ꯁꯣꯝꯗ ꯋꯥ ꯑꯃ ꯍꯥꯏꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯁꯣꯝꯗꯒꯤ ꯑꯃꯅ ꯍꯤ ꯍꯧ ꯍꯥ ꯍꯧ ꯍꯥꯏꯔꯛꯂꯗꯤ ꯋꯥꯗꯣ ꯇꯥꯐꯝ ꯈꯪꯂꯔꯣꯏꯕ꯫ ꯑꯃꯅ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ? ꯃꯌꯥꯝꯗꯣ ꯍꯟꯗꯛꯇꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯏ꯫ ꯁꯨꯝꯗꯧꯔꯁꯤ, ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯍꯤ ꯍꯧ ꯍꯥ ꯍꯧ ꯍꯥꯏꯅ ꯇꯧꯔꯤꯁꯦ ꯑꯁ ꯑꯃꯨꯛꯇꯪꯒ ꯇꯧꯔꯒ ꯇꯣꯛꯀꯦ ꯈꯟꯕꯁꯦ ꯑꯅꯤꯔꯛ ꯍꯦꯛꯇ ꯁꯨꯈꯤꯗ꯫ ꯑꯃꯨꯕꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯃꯈꯨꯠꯇꯨꯅ ꯃꯔꯥꯏꯕꯛꯇ ꯄꯣꯞ ꯂꯥꯎꯅ ꯊꯥꯖꯤꯟꯖꯩ꯫ ꯑꯃꯗꯨꯁꯨ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯤ꯫ ꯑꯁꯤ ꯍꯥꯟꯅꯅꯦ ꯐꯕ ꯉꯝꯅꯕ ꯎꯄꯥꯏ ꯑꯃ ꯍꯥꯟꯅ ꯊꯤꯈꯤꯁꯤ꯫ ꯑꯩꯅ ꯈꯟꯕꯗ ꯁꯣꯔꯗꯨ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯆꯤꯡꯁꯤꯜꯂꯒ ꯑꯃꯨꯛ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯂꯒ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯐꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦ, ꯃꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯧꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯐꯕꯒꯤ ꯃꯍꯨꯠ ꯃꯌꯥꯝꯗꯣ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯑꯃꯨꯕꯗꯣ ꯑꯃꯨꯛ ꯂꯥꯎꯈꯠꯂꯛꯏ꯫ ꯂꯦꯞꯄꯣ ꯌꯥꯔꯦ, ꯂꯣꯏꯅ ꯅꯥꯀꯣꯡꯁꯦ ꯏ ꯇꯥꯗꯧꯔꯦ꯫ ꯈꯔ ꯐꯅꯕ ꯈꯟꯅꯁꯤ ꯍꯥꯏꯔꯒ ꯍꯦꯟꯖꯤꯟꯅꯕ ꯑꯣꯏꯅ ꯍꯣꯠꯅ ꯂꯩꯔꯦ꯫ ꯌꯥꯔꯦ, ꯉꯁꯤꯒꯤꯗꯤꯅꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯤ ꯃꯤꯐꯝꯁꯦ꯫ ꯍꯌꯦꯡ ꯉꯟꯅ ꯃꯥꯒꯤ ꯎꯄꯥꯏ ꯑꯃꯃꯝ ꯄꯨꯈꯠꯅꯔꯒ ꯑꯃꯨꯛ ꯃꯐꯝꯁꯤꯗ ꯃꯇꯥꯡ ꯃꯇꯝ ꯆꯞ ꯆꯥꯅ ꯑꯃꯨꯛ ꯇꯤꯟꯁꯤ꯫ ꯑꯁꯨꯝꯅ ꯃꯤꯐꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯑꯃꯨꯕꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯃꯨꯕꯅ ꯁꯥꯎꯅ ꯆꯪꯂꯛꯄꯗꯨ ꯎꯔꯒ ꯇꯣꯃꯥꯜ ꯎꯁꯤꯠꯇꯅ ꯅꯣꯛꯁꯤꯜꯂꯒ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯑꯣꯏꯔꯣꯏ ꯍꯥꯏꯗꯅ꯫ ꯅꯈꯣꯏ ꯒꯙꯥꯅ ꯐꯅ ꯌꯥꯝꯅ ꯃꯤ ꯑꯣꯜꯂꯕꯁꯨ ꯒꯙꯥꯗꯤ ꯒꯙꯥ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯅꯤ ꯍꯥꯏꯗꯅ꯫ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯤ ꯑꯩꯗꯤ ꯌꯦꯡꯕꯕꯣ꯫ ꯑꯃꯨꯕꯅ ꯈꯔꯒꯅꯦ ꯈꯣꯏꯗꯧ ꯁꯧꯒꯠꯂꯒ ꯂꯩꯔꯤꯉꯩꯁꯤꯗ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ꯫ ꯇꯣꯃꯥꯜ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯜꯂꯨ ꯐꯕꯅꯦ꯫ ꯑꯃꯨꯕ ꯑꯁꯦꯡꯕ꯭ꯔꯣ? ꯇꯣꯃꯥꯜ ꯍꯣꯏꯅꯦ ꯑꯁꯦꯡꯕꯅꯦ꯫ ꯑꯩꯕꯨ ꯑꯣꯏꯗꯕ ꯉꯥꯡꯈꯤꯕꯒ ꯌꯥꯎꯕ꯭ꯔꯥꯅꯦ? ꯌꯥꯎꯔꯝꯃꯣꯏꯗ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯨꯛ ꯍꯧꯖꯤꯟꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯃꯨꯕꯒꯤ ꯃꯔꯨꯞ ꯃꯤ ꯑꯣꯟꯕ ꯒꯙꯥꯁꯤꯡꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯑꯃꯨꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩ ꯑꯃꯨꯕ, ꯅꯪꯒꯤ ꯇꯣꯃꯥꯜ ꯍꯥꯏꯕ ꯃꯤꯅ ꯒꯙꯥ ꯑꯣꯟꯕꯗꯣ ꯃꯗꯨ ꯄ꯭ꯔꯞ ꯀꯧꯁꯤꯜꯂꯨ꯫ ꯃꯥꯅ ꯂꯨꯆꯤꯡꯗꯅ ꯃꯤꯒꯤ ꯆꯨ ꯈꯔ ꯍꯥꯟꯅ ꯃꯈꯣꯏꯅ ꯊꯥꯔꯝꯕꯁꯤꯡꯗꯣ ꯂꯣꯏꯅ ꯆꯥꯊꯣꯛꯇꯅ ꯂꯣꯏꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨꯅ ꯑꯃꯨꯕꯕꯨ ꯀꯧꯔꯨꯗꯨꯅ ꯇꯣꯃꯥꯜꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯐꯝꯗꯨ ꯌꯧꯕꯒ ꯑꯃꯨꯕꯅ ꯇꯣꯃꯥꯜ, ꯀꯩꯅꯣ ꯇꯧꯔꯤꯁꯦ? ꯁꯨꯃꯥꯏꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯇꯧ ꯍꯥꯏꯒꯦ? ꯃꯍꯥꯛꯀꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯣꯃꯥꯜꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯃꯔꯨꯞ ꯑꯃꯅ ꯀꯅꯥꯅꯣ ꯁ꯭ꯋꯥꯏꯗ ꯆꯕꯦꯡ ꯉꯥꯡꯁꯤꯜꯂꯛꯏꯁꯦ? ꯉꯥꯏꯍꯥꯛꯇ ꯆꯥꯕꯁꯤꯗ꯫ ꯑꯃꯨꯕ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯂꯒ ꯁꯥꯎꯅ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯍꯣ ꯇꯥꯅꯤꯡꯗꯤꯌꯦ ꯅꯈꯣꯜꯗꯣ꯫ ꯉꯥꯡꯒꯦ ꯍꯥꯏꯔꯁꯨ ꯑꯁ꯭ꯋꯥꯏꯗ ꯈꯔ ꯂꯥꯞꯅ ꯆꯠꯊꯣꯛꯂꯒ ꯉꯥꯡ꯫ ꯑꯃꯨꯕꯅ ꯃꯗꯣ ꯃꯤꯅ ꯋꯥꯅ ꯊꯥꯔꯒ ꯅꯣꯏꯅ ꯍꯦꯛꯇ ꯆꯥꯊꯣꯛꯄ ꯌꯥꯕ꯭ꯔꯣ? ꯃꯔꯨꯞ ꯀꯩꯅꯣ ꯃꯤꯅ ꯍꯥꯏꯒꯦ? ꯃꯁꯦ ꯑꯩꯅꯅꯤꯀꯣ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯤꯉꯩꯗꯅꯦ ꯋꯥꯅ ꯈ꯭ꯋꯥꯡꯒꯁꯦ ꯇꯦꯛꯄ ꯃꯈꯩ ꯊꯥꯖꯔꯝꯂꯤꯕ ꯃꯄꯨ ꯑꯩꯅ ꯑꯌꯥꯕ ꯄꯤꯕꯒꯤ ꯆꯥꯔꯤꯅꯤ꯫ ꯃꯁꯦ ꯑꯩꯒꯤ ꯆꯨꯅꯤ꯫ ꯑꯃꯨꯕꯗꯣ ꯍꯟꯗꯛꯇꯤ ꯂꯠ ꯇꯧꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯇꯤ ꯅꯣꯏꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯆꯥꯕꯗꯣ ꯌꯥꯔꯣꯏ꯫ ꯃꯁꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ꯫ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯁꯨꯝ ꯆꯥꯏꯅꯦ ꯖꯞꯀ ꯁꯥꯏꯔꯒ꯫ ꯍꯩ ꯇꯣꯃꯥꯜ, ꯅꯪꯒꯤ ꯃꯔꯨꯞꯁꯤꯡꯁꯦ ꯈꯥꯝꯕ ꯌꯥꯗꯕ꯭ꯔꯣ? ꯃꯤꯅ ꯑꯩꯉꯣꯟꯗ ꯋꯥ ꯃꯊꯛ ꯊꯪꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯇꯣꯃꯥꯜꯅ ꯑꯣ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯤꯡ ꯀꯧꯈꯤꯕꯗꯨꯕꯣ? ꯑꯃꯨꯕꯅ ꯁꯤꯗꯤ ꯁꯥꯊꯤꯅ ꯎꯁꯤꯠꯇꯦꯍꯦ꯫ ꯅꯪ ꯂꯩ, ꯉꯁꯤ ꯈꯪꯒꯅꯤ꯫ ꯃꯃꯥꯡꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯥꯟꯅꯗꯅ ꯂꯤꯆꯩꯅ ꯀꯟꯕ ꯑꯗꯨꯃꯥꯏꯅ ꯅꯪꯁꯨ ꯉꯁꯤꯗꯤ ꯇꯧꯒꯦꯕ꯫ ꯅꯥꯛ ꯌꯦꯠꯁꯤꯕꯨ ꯂꯩꯔꯦ, ꯃꯁꯤꯅ ꯍꯦꯛꯇ ꯀꯜꯂꯒꯦꯗ꯫ ꯑꯌꯣ ꯏꯁ ꯑꯃꯨꯕꯗꯣ ꯇꯣꯃꯥꯜꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯨꯕꯗ ꯇꯣꯃꯥꯜꯅ ꯁꯥꯐꯨ ꯀꯟꯅ ꯈꯪꯀꯥꯎ ꯀꯥꯎꯔꯛꯂꯝꯃꯤ꯫ ꯑꯃꯨꯕꯗꯣ ꯍꯦꯛꯇ ꯁꯜꯂꯒ ꯅꯥꯀꯟꯗ ꯁꯟꯊꯤ ꯈꯔ ꯂꯩꯔꯤꯕ ꯑꯗꯨꯗ ꯍꯦꯛꯇ ꯂꯣꯡꯅ ꯇꯥꯁꯤꯜꯂꯤ꯫ ꯑꯃꯨꯕꯗꯣ ꯀꯞꯂꯤ ꯇꯧꯅ ꯑꯩ ꯄꯦꯜꯂꯦ꯫ ꯑꯩ ꯇꯥꯏꯕꯪ ꯃꯤꯒ ꯑꯃꯠꯇ ꯑꯣꯏꯖꯅꯤꯡꯗ꯭ꯔꯦ꯫ ꯃꯅꯝꯁꯤꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯒꯤ ꯃꯐꯝꯗ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯅꯕ ꯍꯥꯏꯖꯔꯨꯅꯤ꯫ ꯃꯤ ꯑꯣꯟꯕꯁꯦ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯒꯙꯥ ꯑꯣꯟꯕꯅ ꯌꯥꯝꯅ ꯍꯦꯜꯂꯦ ꯅꯨꯡꯉꯥꯏꯕ꯫ ꯇꯣꯃꯥꯜ ꯅꯣꯛꯂꯒ ꯍꯣ ꯑꯗꯨꯅꯦ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ꯫ ꯒꯙꯥꯗꯤ ꯒꯙꯥ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯗꯕ, ꯃꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯃꯤ ꯑꯣꯟꯕ ꯉꯝꯂꯣꯏ ꯍꯥꯏꯅ꯫ ꯑꯩꯒꯤ ꯋꯥꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯦꯡꯇ꯭ꯔꯤꯛ ꯁꯦꯡꯅ ꯆꯨꯝꯂꯛꯂꯝꯕꯅꯤꯅꯦ꯫ ꯌꯥꯝ ꯊꯨꯅ ꯆꯠꯂꯨ, ꯑꯩ ꯍꯛꯆꯥꯡꯁꯦ ꯌꯥꯝꯅ ꯍꯥꯒꯖꯩ, ꯍꯣꯠꯄꯁꯨ ꯌꯥꯗ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤꯕꯅꯤ꯫ ꯑꯃꯨꯕꯅ ꯆꯠꯂꯦ ꯑꯩ ꯆꯠꯆꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯂꯥꯏꯅꯤꯡꯕ ꯑꯗꯣ ꯊꯤꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯣ ꯍꯥꯟꯅ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯕ ꯃꯅꯥꯛꯇ ꯐꯠ ꯆꯪꯁꯤꯜꯂꯒ ꯍꯣ ꯂꯥꯏꯅꯤꯡꯕ ꯑꯍꯟ, ꯑꯩ ꯃꯤ ꯑꯣꯟꯕꯒ ꯄꯥꯝꯖꯗ꯭ꯔꯦ꯫ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯒꯙꯥꯗꯣ ꯃꯗꯨ ꯑꯗꯨꯝ ꯑꯣꯏꯔꯒ ꯂꯩꯖꯔꯒꯦ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯐꯔꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕꯅꯤꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯃꯗꯨꯃꯛ ꯐꯪꯖꯔꯣ꯫ ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯍꯥꯏꯈꯤꯕꯒ ꯑꯃꯨꯕꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯒꯙꯥ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯤ꯫ ꯑꯃꯨꯕ ꯃꯁꯥꯒꯤ ꯐꯤꯕꯝꯗꯨ ꯌꯦꯡꯖꯔꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯇꯨꯅ ꯍꯤ ꯍꯧ ꯍꯥ ꯍꯧ ꯍꯤ ꯍꯥ ꯑꯩ ꯒꯙꯥ ꯑꯣꯜꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐ꯭ꯔꯪ ꯂꯥꯎꯅ ꯆꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯇꯣꯃꯥꯜꯗꯣ ꯑꯃꯨꯕꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫
ꯑꯃꯨꯕ, ꯑꯃꯨꯕꯧ, ꯍꯧꯒꯠꯂꯨ, ꯆꯤꯡꯗ ꯆꯠꯁꯤ, ꯊꯦꯡꯉꯦ ꯃꯇꯝꯁꯤ꯫ ꯑꯃꯨꯕꯁꯨ ꯉꯁꯤꯗꯤ ꯃꯔꯩ ꯃꯔꯥ ꯇꯧꯔꯛꯇ꯭ꯔꯦ꯫ ꯇꯣꯃꯥꯜꯅ ꯋꯥꯗꯨ ꯍꯦꯛ ꯍꯥꯏꯈꯤꯕꯒ ꯁꯠ ꯍꯧꯒꯠꯇꯨꯅ ꯃꯥꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯇꯣꯃꯥꯜ ꯃꯈ꯭ꯋꯥꯡꯗꯣ ꯃꯦꯠꯂꯒ ꯅꯣꯛꯇꯨꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯁꯦ ꯒꯙꯥ ꯑꯣꯏꯔꯁꯨ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯦ ꯖꯨꯠ ꯂꯥꯏꯃꯗꯤ ꯆꯥꯗꯦꯍꯦ꯫ ꯑꯃꯨꯕ ꯆꯠꯅ ꯆꯠꯅ ꯂꯥꯛꯑꯣ, ꯊꯦꯡꯉꯦ ꯍꯥꯏꯕꯗꯥꯏꯅꯦ, ꯑꯗ ꯑꯃꯨꯛ ꯀꯔꯤ ꯃꯣꯟꯗ꯭ꯔꯪꯅꯣ ꯁꯥꯟꯅꯔꯤꯕꯗꯨꯕꯣ, ꯅꯨꯄꯤ ꯊꯤ ꯈꯪꯗꯕꯧ? ꯇꯣꯃꯥꯜꯅ ꯅꯪ ꯉꯁꯤ ꯅꯪ ꯑꯩꯒꯤ ꯂꯤꯆꯩꯗꯣ ꯆꯥꯒꯦ ꯍꯥꯏꯗꯅ ꯍꯧꯔꯤꯌꯦ, ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯔꯒ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯆꯠꯈꯤ꯫ ꯇꯣꯃꯥꯜꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯈꯨꯜ ꯑꯗꯨꯃꯛꯇꯗꯒꯤ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯑꯃꯨꯕꯁꯨ ꯍꯧꯖꯤꯛꯇꯤ ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒ ꯄꯨꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤ꯫